Hourakliba Angang Singbo Aphaba Lambida Puraknaba Hotnabada Mama Oibi Singi Achouba Thoudang Lei haina Dhanamanjuri University Vice Chancellor Professor and Rajmuhon phongdokkhre Wafa Masingasi Social Welfare Department ge ngaklo makhada GP Women College ke Department of Home Science amadi Mother's Care Children Hospital and Research Center na Thokliba irang ngasina maram oiduna Imphal gi tongan mafam singda hangba relief camp ta leiba Chahi ahum dagi tipan fawbagi manung da leiba angang singi oiba nomagi oiba thoram da mahangna phongdokkhibani all lambulel da leiba GP Women College ke Central Hall da pangdokhiba thoram aduga mari leinana Dhanamanjuri University ke Vice Chancellor Professor and Rajmuhon hai state asida houzik oriba pipamasi Manipur gi puwari da amamba tangkak ama oihoragani amamba tangkak asida leiriba aikoina wakhal sonthabagi muhutta lakadaba tungi punsida hena chakhatpa puraknaba honaba mathau tai Tha taruk helaklaba irang asina maram oiraga relief camp ta leiriba singna thengnariba khudong chadaba sing panbada loiba nairoi mioibagi wakhal haibasi ahongba naibani waraba punsigi tangkak kaya nongbadi soidana nungairakini haibagi wakhalonda punsi hingnariba ngakni relief camp ta leiriba pikliba angang singi wakhalbo Aphaba Lambida Puraknaba Hotnabada Mama Oibi Singi Achouba Thoudang Lei Mama gi wahai amana pikliba angang singi wakhal honghanba ngamgadawribani Punsi khongchat haibase aka akum leiba haibase hauna sani thengnariba awaba singna thauna oiduna imaleba kidamak aikoi puna thengnaminaba mathau tai haina mahangna makata khe ngasigi thauram maduda sovereign amasu phongkibaga loidena saruk yakhiba singi damakta free medical camp amasu pangthokhe tungi lagada bosida akoigi leiba thauna mayam singse ase akoi phudo khodar ka oi akoigi leibiriba mamangi hogiba imaleba sing objective leiber moira paibina lorbe role sing akoigi sla inausing sina loriba imaleba kidamakta hena su tholaga imaleba kanggalawni hena sungtholi moyam si thauna mayam singse tamamagi bir ticket thangan jene mayam tugi madi imri ko si yori banina mase akoi hanmam thokti akoi khenum thoi imaleba kidamakta hi wakhalam se laga positive way da tapna warama mayam sing so na sum toina ko sumana expose to birgadi natraga mokoi gi chanaba sports town mani khangde painting town mani khangde kari ni khangde tor activity khar kul ga tor ge moi awa mayam tapna call su yai